indigenous people sing say kanana bagi achouba madugi protection ma pilana bagi akan ba thabak mayam ma mathakta na lokatio matam khara tawda da bagi khara kulai pali torga tokibadudi very unfortunate oigani haukiba non manini asida Leingak non Manipuri singi mathakta akhannaba drive ama chathaduna chang yaodaba meetop sing pharaga logi toupham thokpa thabak sing loukhatlakpa asi thaganingai ni adubo khongthang asi matam kharagi oigadra haibagi chamamnaba amadi lei haina joint committee on inner line permit system Jcilps ki convener Fulindro konsamna phongdorakli hiramasigi matang da si kesampata leiba Jcilps ki office apang thokpa pawgi mifam amada Fulindro na hai Manipur ki chief minister N Birena Manipur legislative assembly ki nongju mifamda meetop kaya Manipur da leptana Jcilps ba asi track to bangamdre meetop listing kuntra natraga listing nimfu romdi maramdamda amuk han khibagi fibam da leire haina phongdokpa leiki Jcilps ba meetop sing asi track to bangamlaktabana state asigi misingda kaiba lakpada natana sermelon social amasung cultural amadi political da ajoba safu ama piraktaba nate oirakliba fibam asida Leingak na matik chaba khongthang ama loukhatlakpa asi thagatpa ngamde India gi atopa state singdagi changlakpa khak natana malemgi atopa levak singdagi lakpa pumnamak Foreigners Act 1946 ki matung inna ain gi oiba action lokhatkani haina Leingak ki maikaidagi phongdokkiba adusu matang chai adubo Leingak asina loukhatlakliba afaba khongthang asi matam kharagi oidoribra natraga kadai faba thabak oina pangthopa ngamgadoribano haibasi wahang amadi oiri maram aduna asiguma drive asi satharakpa matamda Manipur sinba thungna chathaduna akanba meeting sangba mathau tai Jcilps ki maikaidagi su Leingak asina laurakliba khongthang asida angama mating pangani haina so Fulindro na makatana phongdokhi ekoi leiriba adumba Manipur ki miyam three the indigenous people whether mat tribal oigara amoigara ikante phan wakoi work culture le bagalo na ekoi su yamna ting thokna ekoi ki leiriba ekoi ki itho ekoi duty ekoi thaba work culture ma yamna le kai bane de hena saglaga ekoi ya atopada ekoi thaba pidana na ba atopana thaba mundana na bagi ekoi isagi thaba isam sidina na bagi adu pot asisu Jcilps gi mikon khudima na thaba Manipur le ba miyam sing na su madu yamna lumna khandi bagalo na ekoi yamna ekoi le ba indigenous ki people sing na se masi ekoi work culture le si ekoi culture ekoi tradition ekoi economy everything going to preserve the whole na ekoi yamna future le ba adumba jati ma adumba nation ma adumba indigenous people ma Kaminana bi tangai pada betul masih Manipur miyamna lobiu lena naman government so makata na sima drive si satha bagalo na indigenous people sing na se masih kanana bagi achouba madugi protection ma pilana bagi akan ba thabak mayam ma makata na lokatio matam khara tawda da bagi khara kulai pali torga tokibadudi very unfortunate oigani maramna tawtargati very clear thona leina thabak tawbiu lena na Manipur ki asingba indigenous people sing se kan bada Manipur government na sobo thodang lobiu people sing lobiu akoi su lojake mayam panamul thowa kai struggle tongna si